class 10 and 12 ki angang singa exam related stress ka chelagani haibagi maramda exam warrior haiba larik ama irami larik asida exam karamna chenagadabage haibagi maramda marueba mantra na bibirami ngasi pangthokadoriba district level painting competition asidasu hairiba mantra sing asidagi khangalaga mantra ahum khak pijagani hairiba mantra ahum sidagi lakpiriba participants singna mantra amada yumpham oiraga yekpiba yagani akoi painting competition dadi akoi theme haitare ko theme mohubado ai umta laukthokjarake number 1 exams are like festivals, celebrate them. Ani subana exam test your current preparation, not you so chill. Hani exams da loina prepare to riba potsing se. Akoi exams da akoi pudo eba aduna pudo ka do riba potse nungai na pudo o haiba. Khangani ko noi prepare to gona te exam da prepare to riba potse nungai ba mung da phungtor o haiba ne ba. Ani suba thimna adagi ahum subana be a warrior not warrior agi akoi gi landa thongna phaba mayam do adagi akoi gi nungsung jana na leiba na taba akoi gi thongna phana parikha da pangthoke na akoi chungthok pa do akoi nungsung jana da pha da na leiba do na taba thongna phana ai parikha se ai ba ini pani ai mai pakani haina admaina khalaga nuksum jana na leithabado adugi thimdo pangtho haibani. So all the best to my dear students. Pungama koi mairo sina layakpagi aduga koi juri sing koi oja jo hoi rakibre class 6 to 8 amagi category ma koi na tongana koi gi side gi prize up hanagani first prize kisimanga aduga second prize policy go aduga third prize ta policy ani 9 to 12 ki category ma koi thamjare aduga 9 to 12 ki category ti da koi gi memento sing certificates adum thamjagani Sunaina Saikong masih koi kai kunjari bi koi ke jetio koi Imphal West ta kusin ne bido ding jari Moirang Ria School PG Higher Secondary meeting atata ke onet na kusin ne no ba si hana ko momento ana kusin ne si momento ana pas abuto momento do kana mone mo pas momento ana koi onet na Untuk certificate of the case prize
Adik